खुरमजरी ISTV Manipuri Paumining Tabirba Simutaram Noksari Uzik Maru Eba Pauda Ain ki thabak maning makha tamna pangthoklabadi chawkhatpa state ama oiba ngamgani haina Chief Minister Okram Ibobina haikre Irom Chanu Sarmila Delhi gi Patiala House Court ta puthokna ba Imphal thadokre amadi November gi tang kunmathoi dagi hapta kangjebungda Manipur Sangai Festival pangthokna ba sem saba haukre Pau sandokna pizari Democratic system da achauba pillar ahungi manungda amani hainariba aingi thabak thoram sing asi maning makha tamna thabak pangthoklabadi nungaiba yaifaba amati chawkhatpa state ama oiba ngamgani haina Chief Minister Okram Ibobina ngasi Churachandpur da District and Session Court hangdokpagi thoram da haikre Law and Legislative Affairs Department sinduna Churachandpur District Court Complex Tribong da pangthokpa thoram aduda Manipur High Court ki Chief Justice Lakshmi Kanta Mohapatra Health Minister Funjathang Tonsing Manipur High Court ki Justice and Koteshwar Namaru oiba miwising oina saruk yakhi thoram aduda Hills Area Committee ki Chairman Chaltolian Amo MLA Bungzagin Balte amadi AGC gi member sing saruk yakhi Chief Minister Okram Ibobina Ain sem liba judiciary na sem liba ain adu educative na thabakta onthok hanbagi mahutta madugi mayokta thabak tawraklabadi judiciary na yengduna leiroidabani district khudimakta royal sang leirakliba si mipung khudimakta ain gi khudong chaba fangnanabani ain gi mateng lawduna achumba fangnanaba praja singna honabada sel changna arapada chatpagi khudong sadaba leiramba sing adu kokhanba ngamlagani mahakna makha taraduna Churachandpur District ki jail amadi police ki lockup mathau ningthina pangthokpa yanaba mongda simlagani Chief Justice ki maikaidagisu kari tawba yabage habadu phongdokpiyu sel thungi pibam phatrabasu sarkar gi maikaidagi pangba yaba mateng pangani haiki Manipur da rules of law lai haibasi khangan gi hairabadi district khudimakta mapung faraba court amamam lingba mathau tai haiki District and Session Judge ki court si lairabanina easy accessible werani Lairba Praja Singna Pendabagi complaint to Infantana Satpagi Darkar Laitre, Bishnupur Satpagi Darkar Laitre, Churachandpur District Sigi jurisdictions data Lairabanina. Easy accessible Werani, Ligan help Mating Loba Koi Sungsoi Shoina, Akoi Fangani Masini Justice delivery at the doorstep of our poor fellow. Almasni the justice delivery Taurani Seda, Masigi component Mayam. Police station da lockup accused in the detail to what thamba yananaba aduga jails da during the period of investigation police ta pung kunmeri di hena makoi makutta accused the thamba ngamdabanina court gi permission lawrga hanadi imphana chajiwa jentana pudu khot chatlamba mayam do I can assure you without further delay aduga Churachandpur ki jail se daka laiba renovation or nak daka laiba saba khatpa dakar hoisu yamna thuna jail si function taunana ba aduga police station da lairiba magi daka hoiba lockup na singba mayam puna maksing se masi proper function taunana ba akoi sarkar gi maikai dagi angamba akoi hona jagani haidana ai mayam mafam da thamjari Thoram aduga mari leinana Justice Lakshmi Kanta Mohapatrana Mahakna High Court ki Judge hek oibadagi Senapati Thaubal amadi ngasigi asi tharaga court ahum hangdokre makhatana Ukhrul Tamenglong amadi Chandelda hangnana ba thorang tauri haiki Justice and Koteshwar na ngasi hangdokli ba court asina miyamagi phangpham thokpa hak adu phanghanbada chawna mateng oiragani state amada judiciary ki thabak thoram sing mapung fana pangthok hanba tangai phade haiki Health Minister Funjathang Tonsing na Chief Minister Okram Ibobina yamna kanna honabadagi Churachandpur da mapung phaba court ama thambangamle masi sarkar asigi yamna chawna mai pakpani district asida laigadawriba judge amadi advocate singna mathau ningthina pangthoktuna court asigi kanaba miyamda mapung phana phanghanbi haiki It is indeed a great achievement of the state government that Churachandpur has also got its own full-fledged district and session court here today. New Delhi gi Metropolitan Magistrate Patiala House Court ta puthokna bagidamak Irom Chanu Sarmila ngasi Indigo flight ta Delhi gi damak Imphal thadokri
Sarmila gi khongchat asida medical team ama police personnel ani amasung jail gi staff ani loinaki mak hayeng amasung hangchit kota puthokani haidi afaspa lawthu haiduna jara hinba khongjang changsilakpa chahi taramani farakadaurabi Sarmila na jantar mantar da ing listing ani ga tarukta jara hinbagi khongjang sangsin khibagi damak Delhi police na IPC gi section 308 gi makhada faduna court asida wail chatharakibani Lakliba November gi tang kunmathoi dagi hata kangjibungda Manipur Sangai Festival pangthoknaba sem sabagi thabak haukhre asoi angam thoktanaba festival pangthok phamda police na checksin tharang lokhatkre festival asida leigadaba stall sing asi premium stall ordinary stall amadi food stall ni masigi mathakta adventure gi item kaya su pangthokadori loinana cultural gi item kaya Bhaiga Chandra open air theater da pangthokadori Manit Kona stall sing sem sabagi thabak tawbaga loinana chatkiba October gi tang 19 gi stall sing sabagi thabak chatharagli main gate ki awang thangba sarukta premium stall horticulture amadi ordinary stall sing laigani hairi makha thangba saruktana adventure amadi food stall laigani punna festival asida premium stall jamaga maripu amadi ordinary stall jamaga humpudra food stall jamaga yangkhaina saruk yagani haina official amana phongdoragli Numidang athengba phawba stall sing sem sabagi thabak chathariba sida pamdaba thodok thoktanaba police na ngak senbagi thabak yamna kana chathari amarumda festival asi nangnanaba saba loshingani haina Manipur sarkar na miyamda kayara khana thajaba pikhiba sanjinthong sabagi thabak yamna kana chathari festival mamangda thong asi saba loiba ngamgadra ngamloidra haibadi chapchaba khangma ngamdari karigumba festival gi mamangda sanjinthong asi saba loidrabasu miyamna chathok chasinda khudong chanabagidama bamon laikai tumbuthong lambi gi saruk sing loishinanaba mari lainaba singna yamna kanna honari hapta kangjai burungondagi lambi asi koilas thabagi thabak aramba loishilagli nongmada mioi lising kayana yengba lakadoriba sangai festival asi karigumba sanjinthong loishinba ngamdaba tarabadi miyamna chathok chasinda khudong sadaba khara mayuk nagadra haina mioi kyana chingnaba fauri Amarumda Kaisampatagi airport fawbagi lambi pakthok chawthoktuna Sangai festival gi mamangda lambi asi semba loishinanaba yamna kanna honaram labasu hauzik lambi sembagi thabak tapthakibaga loinana Sangai festival mamangdadi lambi asi semba loishinba ngamgani haibagi thajabagi wangmada lairi Thau pesinduna thamba amadi black ta karbar tawba sing essential commodities act lising amaga chamapun maripugi makhada phagatuna cherak pibangami haiba wafam phongdok pagaloinana hairiba thabak sing asi chapchana thabakta onthoknaba mari leinaba district magistrate amadi law enforcing agency singda consumer affairs food and public distribution ki deputy secretary na order mathoktuna khangan khri haina consumer affairs ke minister okendrona phongdokrabasu ngasi imphal gi tongan tongan ba mafam singda mioi kyana lambi nakalda black ta petrol kya maning makha tamna yonbagi thabak chathari petrol liter da black ta lupa chamadagi na chama kun fawba yonba yaure masida mari leinaba singna khangsin usinadana leiri oil pump singda thau ningthina pidrabasu matau karamna black ta thau marang kaina fanglibanu haina mioi kyana hangnaragli chathari ba thawong asida mari leinaba singi khut yaurabra haina su chingnaba phongdok naragli Walking chatpa ahlama nongmaina panbadagi soktuna laikanakre thaudok asi ngasi ayuk pung 3 tabada Porompat police station gi manung sanba Mahabali road ta thokibani soklaba ahl adugi maming ningthau khongjam ibopisak chahi humpudrani thoi apokpa anganghal wangkhai lorembam lekai dagini mahaki ye thangba faiganda panba nongmai maru adu lawthoktana palace compound da leiba advanced hospital da laikanari thaudok thokpham dagi phangba pawgi matung inna Ibo pisak hairiba ahal asi numit khudinggi ayukta walking chatli mahak mahusagum ngasi ayuk Mahabali road tagi tumbuthong aribatamna walking chatpada maikai khangdana lakpa nongmai maru amana pankhibani thaudok asiga mari leinana soklaba ibo pisaki loinabi binodini na phongdorakibada walking chatpa mioi amada atamnana natraga soiduna oirabasu nongmaina panduna sogan basi pende thaudok asigi matangda kupna thigatuna chenaba mioi ain gi oiba matik chaba cherak pihaningi haiki maram jalana nongmi paidan maralai tiro misu sohle chi ma matik chaba isula khopi kano thiga piraga aduga sopa sumana nai dare suma sura thiga bitre isula khuna to hajaga Neshona Tripura Student Federation gi matenga loinana afaspa gi matangda North East Consultant Mifam
Agartala pangthokre mifam asina afaspa muthatlu haina dabi taunana bamasung awang nungpok miyam asigidamak amata oina punsinna ba warep lawkhre marak thatna ten ba break amatang lawzari amuka na taram loksari Combating Corruption Technology as an Enabler haiba thimda nongmagi oiba awareness program ama lamphel pata leiba CBI gi office da pangthokre Vigilance Awareness Week kamari lainana pangthokiba program aduda CBI Imphal gi Head of Department H Bala Subramani Additional SP L Hangsing amasung Inspector W Asokumar na chingba official sing resource person oina saruk yakhi L Hangsing na CBI na corruption amadi atay mari lainaba case sing muthanaba honaduna lakli asigumba phattaba chanabi sing asi muthatsi hairabadi miyam gi mating yaudana ngamloi haiki H Bala Subramani na CBI na paikhatliba case sing asi kanagumba singna wakalakpa natragana court na pirakpa order gi matung ina lokhatpani kanagumba singna chingnaba leirakpa matamda CBI da hakthengna wakalakpa yai taru tananba amadi amot palaitaba leibak ama ohenna buhonabada CBI na achoba thodang loduna lagli state manung da thokpa case sing CBI na hakthengna case lokhatpa yade state government na lokhatnaba khangalakpa natragana central government na poktak piraklabadi case sing asi thigatpa yai Corruption laitaba India amoy ohenna bahonabada miyamna CBI da wakatpa natragana website ki kuthangda wakat pirakna ba appeal tawki Product design and documentation is the second phase of public procurement process, which is related to technical specification to the product of or the project. Sometimes procurement or government officers design the project and technical specification in a favor of the particular supplier. In some cases, they design an unnecessary complicated tender to hide corruption. Now, tendering and contract awarding is one of the most vulnerable stages of public procurement process. Lakliba November amadi December thada Senapati amadi Churachandpur district leiba chahi tara mangagi makhada leiba angang singda Japanese encephalitis tagingak thoknaba lem nahida kapthoklagani haina Family Welfare gi Joint Director Dr. PH Ramisho na phongdokre ngasi department asigi conference hall da pangthopa medical officer singi training program amaga mari leinana mahakna wafam asi phongdokhibani thawam aduda Bharat ki oina Immunization ki DC Oriba Dr. Pradip Haldar amadi Junior Dr. Anisu expert oina yaukhi loinana Family Welfare ki Director K Rajo Susaruk yakhi Japanese encephalitis ki matangda slide show piduna khana nainaki mamangda district mari Thobal Imphal East Imphal West amadi Bisnupur district ta laina asina nare haibadagi vaccination program loikraba matungda hairiba district ani asida asigumba program asi paikhatnaba honabani haiba wafam Ramishon haiki mahangna makhatana vaccine asi kapkraba angang singda laina asi karishu naroi haiki yamgraba health ta leiriba koi staff singki training na madarkar le ado training si at magi keno singsi dai koina loina imphal ka kauraga tabudi yadabanina primary health center ki MO sing adagi chief medical officer DIO singsi imphal ka kauraga makoina trainer oina mo ada training tawna bugi tamta masida chathaba adugumba training program amani chiuta basi masi lo eraga makoina mai magi lamda chalaga magi health magi district tugi health service provider singsi makoina mo training piraga masi koi campaign si mai pa na sa thana koi tang tawna ba campaign masi ki tamta koina Delhi degi deputy commissioner immunization Dr. Pradip Haldar masam plakna koi training na sa participate to Mayang Imphal Police Station ki manung chanba Hangul Merciful English School ki oza A Robindro Koba amana school asigi class 2 tamlibe mahiroi nupi macha amada natabali chat ki haiba wahaudagi nupi macha asigi laikai ki myoi singna maral leiba myoi puthu haina school asida thumjin khre imung manung na phongdorak pada Bisnupur CI College manaktagi match ki oza A Robindro na boarding da leibi mahiroi asibu October tang 13 ki numidang pung 8 makhairom taba matamda natabali chat na honaramani hairi Thodok asida pendraba hangul gi myoi kyana ngasi ayuk pung 12 adwaida school da thomjilakibani irang adu kansilakpadagi mayang Imphal police ki SDPO amadi wabagai kendra gi MLA Fazur Rahim su laktuna irang adu laksinki hangul gram panchayat ki pradhan Sikandar Alina asigumba thodok asi matungda thoktanaba aikhoi pun honaminasi haiki school committee gi chairman Islamuddin na
स्कूल की माइकईदगी थौदोकसिदा तुमिना लैसिनबई वाफम लेते मरा लैरबदी मतिक चाबा आइन की थबक लोखतपदा पांगबा याबा मतेंग पांगनी हाइखी सबसाबा एक्शन लौनबा दुगा लोइना मनी लेनबा डिपार्टमेंट अखोई मसी विक्टिम मसी खनबिरगा मसी गुंबा थोंगनिंगदबा क्राइम मसी द जेनर मियसी फारगा मतिक चाबा एक्शन लखनना बाय खोय याम कना अखोई की माइकईदगी पांगबा याबा स्कूल मैनेजमेंट की साइट की जो अखोई कना होना जाय साइंटिफिक ओइबा मवंगदा येन अमदी ओक लोइबगी मतंगदा नोंगमगी ओइबा केम अमंगसी वाइटोन द लेबा आइडियल क्लब त पांगथोखरे काउगी स्पॉन्सरशिप मखादा क्लब असिन सिंदना पांगथोखिबा ट्रेनिंग केम अदुदा मियोय निफुमंगान सरुगियाखी थवम अदुगा मरी लेनना काउगी एसोसिएट प्रोफेसर टीएच रणधीरना येन अमदी ओक लोइगे हाइदना पांगलोइदा लोइबा कानारोय हाना ओक येन लोइबगी सर्वे अमा तौरगा करंबा मचाना फै हाइबदु खंगबा तंगाई फदे मकोन साबा मतमदसु नुंसित नुंसा मरांग काइना फंगबा मफमदा साबा मथौ ताइ हाइखी आइडियल क्लब की प्रेसिडेंट एनजी सूर्यबोरोना केम पांगथोपगी मतंगदा वांगांगलदुना वाइटोन लमदमदा सेमिटलोन फगतनबा पांदमदा केम असि पांगथोपनी हाइखी पोस्ट ऑफिस इम्फाल की खुथांगदा दिल्ली दगी थारकिबा पोट सिंह हांगदोक्तुना येंगलुबदा बॉक्स मनुंगदा चेथि चेगुम ngakta ngairamle masigi matangda pot adugi mapuna post office ki mari lainaba singda wakatkhre terada leiba mani mohan kauba mioi amana delhi da leiba company amada video camera yauna lupa lising kun hundoi gi pot chain bada company gi mapu kunan kapurna pochai sing suna thaki haina telephone da khangalaklabasu post office imphal dagi parcel box to lauraga yenglubada photo frame kharaga sanchi che kharaga yaurambani thawung adu pen taduna imphal post office ki authority da complaint tawkhre si aida natana masi mayam delhi dagi tharpo posting is mind dawi na highway se kama highway adu isu ai sender du da ina si private courier thabiro on the high given du man indian post thare na man haire ga su ina chingna ba lejaraga su hoina थोदोंना मोइना मयाम मसाम सेन तौने ना अखोइदा कैसु थोदोको तौरोइना खलमबने अदुबु अइंगोनसु थोए अदु ममांगसु मयाम खबर द कैदा समाइना तौबे मयाम हम तारे अदु मसि कनाना करमदौना मसि स्टाफ सिंगना ओइरिब्रा पोस्ट ऑफिस की स्टाफ ना बु ओइरिब्रा थारे इब कांगु सिंगजिना दिल्ली मसा सिंगजिना बु ओइरिब्रा हाइबसे amtang phajana investigation dawra thidoga masi matung dong thokna ba khoi mayam changna amtang honaning masi paisa ai gi mangi me paisa du ki wa gan natana matung da amon thokna ba amtang kharu me step ra ne media gi kangu rom de gi oraga su NGO kangu rom de gi oraga su kai ba step ha du khala Rotary International District 3 to 4 Jiwogi District Governor Rotarian Swapan Kumar Chaudhary lakpaga mari leinana mongsangai de leiba old age home amadi BB Pol Mental Development Home da polam kaya mating pikre thoram aduda Rotary Club Imphal gi Secretary TS Devakumar yauna Rotarian kya na saruk yakhi Rotary Club ki Secretary Devakumar na heart ki anaba leiraba angang singidamak lemna layang naba November thadagi screening camp Mantri Pukri da leiba Rotary Club of Imphal gi office da pangthok lagani haiki khoi Mantri Pukri da leiriba khoi gi office asida lakpiduna November gi thakai boki manungda tawgadori screening camp asida saruk yabiu khoi lemna angang heart horaba singche khoi layang jagi haina media gi thudai paujinje Statistical Officer Imphal East amasung Socio-Economic Development of Women and Child na sinduna ngasi kontha ahalup community hall da statistical gi thabak thoram sing chokhat hanna bahai bahiramda miyambu bab taminaba mifam ama pangthokre thoram asida district statistical officer AK Ibohal sub inspector and Komol assistant director Chawwa ahalup gram panchayat ki upapradhan L Surchandra susaruk yakhi and Komol na Statistic Department na miyam na masak thokpa pot oina pidrabasu miyam gi phangpham thokpa chakthung lobagi lambi department asina piri matam gi survey lakpada miyam na achumba I pau piduna chawkhat thorang paikhalakpada mateng oigani haiki plan ki tamak koi support program development plan tawna na bagi tamak jamiyam
information de laujabani masina koi tata waraga koi Manipur ki tongan ba Bharat ki tongan ba sapot harangi plan tawna na bagi choba Razamiam de kuat information de masina Razamiam na yan tabiraga koi na kadri ba service da agi koi complaint choma pangbiraga di koi asum pa kundu pibirakana koi na asing ba pakum asum ba pakum de marim oiraga pan tawbada choba miteng oigin November gi tang ani nagi mari fawba Chandigarh da pangthokadoriba All India Kisan Sabha gi National Council gi mifam da saruk yaruna ba Manipur Lomiluk ki H Ibobi S Nilkamal amasung angau saruk yaruna ba ngasti Imphal thadokre Kauna Crafts Development Cooperative Society Khangabok na sinduna ngasi Khangabok Part 2 Laikonda Kauna na Saba Pothok Sing Utpa Exhibition ga loinana workshop ama pangthokre Thoram asida Commerce and Industries Minister Govindas Konthauzam amasung Agriculture Minister MD Nasir Susarugyaki Minister Govindas Konthauzam na ning tambagi wahan thokti sel thungi ningkha tamba leiba duni aikhoina chawkhatpagi chapchaba wakhalun leirabadi matam lik na sizinaba subanomba kanba mathau tai kauna gi pothok hena puthokpa ngamnabagi damak sarkar na khangabokta worksheet ama saragani haiki Agriculture Minister Abdul Nasir na Manipur gi mathangi senba chahida kauna hena puthokpa ngamnana ba lupa lakh tara gi senpham budget ta hablagani haiki masigi thoram asida Commerce and Industry gi Principal Secretary Lakher amadi atai official kya susaruk yaki KV Chamrigi Transformer Yakidabadagi Kumal Lampak Water Supply Scheme Matam Kharagi Oina Thabak Lephigadori Scheme Asina Konba Kumal Lampak Sports Complex Laifam Khunau Lairik Yengbam Laikai Tangkhul Avenue Dulaland Capital Project Chingmairong Amadi Nagaram da ising piba ngamkiroi haina Water Supply Maintenance Division gi Educative Engineer gi Cherola Manak Khangalagli Aten Babrek Amagam Logzari Amukah na taram noksari National Sanitation Campaign ki makhada Make Sanitation a Habit haiba hiramda miyam bu bab tahanbagi thoram ama PHED Ukhul Division asinduna Fungyar Headquarter da pangthokre thoram asida Fungyar gi SDO S Khafudang PHED gi SE Sangraifau Basum Ukhul Division gi Educative Engineer and Kunjasu Saruk Yaki SE Sangraifau Basum na Sanitation gi thabak thoram ase ing nising pan marifudra ma pandagi haukhrabasu chahi asidagi Prime Minister gi meeting makhada paikhalakliba National Sanitation Campaign gi kanaba si ekoina lawsi matik chaba sanitation laitrabadi super power amagi manglan mangphaunaba ngamloi department ka miyamga yamna nakna chatminaba mathau tai masida rajniti tawdana punna saruk yamina si haiki AEN Kunjana Sanitation aikhoida hiram kayada kanaba pi adubu masi khangduna su thabak oina pangthokpadi watli fungyar gi oina miyam gi pukri tawnaba work order thokre miyam gi toilet amasu saragani haiki sanitation habasi ye wan thausi kalino haragati hakselna akwai haksang pa lainaba kuning mata changi bisine what is sanitation haragati mase haksel hadana aduna chiuma chingche laina si thokdana bagi dam ising gi sungba ta ba semba ta aduga prajana thakpa ta aduna mase akwina it relates to the health sector aduna akwai department gi staff sing soi bi yaw ba ju mayam na complaint to bi gadam ni wambi akwina welcome to jai akwai na pa ba ju mayam ga aduna mase community participation have it is a must District Health Society Imphal East na sinduna Swasth Bharat Mission gi makhada lu henba amasung hakchang phana leinabagidama khutsa sengna hamnanabagi matangda bhab paminaba mifam ama Ghani English High School hatada pangthokre thoram asida Imphal East ki DC M Joy CMO Imphal East Dr Pusparai District Family Welfare Officer Dr CH Aruna amasung school asigi Principal Abdul Menal Susaruk Yaki DCM Joyna ing lisingani ngatara mapan fawbagi manungda India pumba lu hen balaibak ama ohenabagi pandamda sangsilakli ba campaign mai pakhan gi hairabadi mipung khudimak isa gi imung luna na lehenna bahona ba mathau tai haiki Swasth Bharat Mission da thambiba pandamasi 2019 da Bharat pumba kazin koya amata leitana luna nana lenabagi pandamni adna hawalakli bangang singasina
isa isagi yumdagi hauraga luna nana leinaba honabada asoba thodang lobidana hairiba asingwa nation mission asi mai pangna amadi masigi pandam masi phangnaba honabada koi punamak sai sama ki thodang ni khandana hona minadasi October gi tang kun manga da Kakwa Bazar da lagaw khawpham da nongmai kap thorakpadagi mioi ani aso apan nangkhiba thodok ta chenaba mioi sing phaduna ain gi oiba thabak sing lokhatlu haiba dabi tawduna ngasi Kakwa Bazar da wakan mifam sathakre Kakwa laifak pam laikai maira paibi apunban lup amadi Kakwa kaithel nupi lupna sinduna chathakiba wakan mifam aduda nupi kyana saruk yakhi suman da tawi amasu laiba andaki sina manipura aroi go konaba license pa ba kuda sari ba mayam sigi aroi go konaba Thumbuthong yobal lambi koilas thabagit lambi thingkibana lambi asida chatlamba gari sing Brahmapur Nahabam laikai gi thangapa taba lairakta chanarakpana yamna sathina traffic jam thokpadagi Brahmapur Nahabam Women Welfare Association na lairak asi one way oihankre lairak asi fauduna Thumbuthong tana kha pangna chatpa yagani Thumbuthong dagi lairak lomda lakpa singna guru lairakta Thaidokuna miyam na chatpa yagani association gi president and ibetombina school matamda traffic jam thokpana mahiroi sing school nangdaba nakal anima gari chatpana khongna chatpham phawba leitabadagi tangai fadana one way asi ohenbani haiki praja gi phagadrain na tawani ni public gi akai bi koiro one way tawjabanina ngang sing lai kam ka ba focus esi tabata timba tawani masai ka ko saban lo bakati tatpa yaro ni ko to gi ana ko saban lo bakati kolas saban lo bakati ko matabra tawgi MCS Grade 2 gi officer Taranithoi MPS Grade 1 da promotion pikre hiramasiga mari lainana Deputy Secretary Dipina order ma thokre Officer Singh asina hauzik lairiba posting mafam singda makhata ba order ma thoktriba phawba laigedabani hairi Thawal District Police Commando amasung Anisuba Assam Rifles ki apunba kangbu amana Thawal District ki mayai kaithel da leiba mafam singda thiba humba gi thabak sathabada KYKL gi cadre ama fare Police Department ki PRO gi cherol amana faraba mioi adudi M Singamayum Ibomcha Chahi Nifuni Thoi apokpa leikidraba S Amiruddin Khan Nongpok Sekmai kaithel dagini Technopal gi Primary Health Center nauna semjin sajilaba matungda ngasi MLA DK Kurung thangna hangdokre Primary Health Center asi pung kunmari chupna mathok tawgudabani hairi Hospital Management Society Primary Health Center Technopal na sinduna pangthokhiba ngasigi thorum aduda lamdam adonggi luchingba sing yauna mari leinaba department ki mioi kya saruk yakhi ngasi numidang pung taruklom taba matamda Bisnupur District ki Fuwala amasung Thinungai gi lonaba mafam amada Maruti car ama accident thokpada mioi ama sire mari sokle thodok aduda leikidraba mioi adudi Karam Ibochau chahi 35 apokpa ke tombak kawi Lakliba October gi tang 38 gi ayuk pung tara taba matamda Film Forum Manipur gi Sankar Tokis ta leiba office ta Manipur film gi oiba aruba wafam khara khanagadauri numit asida film namba cinema hall amadi film ga mari leinaba thabak thoram punamak lepkani hairi film gi parent body oiriba association sing gil gi member khudimakna mifam asida saruk yagadabani hairi sanabagi pau logbinasi Nasigi sanabagi pauda football Jiribam Bisnupur Imphal East amadi Thawal District ki chahi 13 makhagi nupi machagi state level inter school football semi final changkre Department of Youth Affairs and Sports Kumalampak na sinduna Kumalampak ki artificial turf ground da district taruk na saruk yaduna chahi 13 makhagi nupi machagi ngasi sanaki ba ahan ba match ta Bisnupur District na Churachandpur District po goal 13 da maithi ba pikre Bisnupur District ki goal sing andu Ranjita na goal manga Premi Chiru na goal mari chankhe Ranjibala El Himnai Kimna goal ani aduga achaubi na goal ama chankhe Anisuba match ki sanaki bada Imphal East District na Kangpokpi bu goal taruk sinoda maithi ba piki Imphal East ki goal sing andu Sumilana goal ahum chankhe atopa goal ahum aduna Kasmina Tiranjita amadi Jandana goal amamam chankhe ahum suba match ki sanaki bada Jiribam na Kangpokpi bu goal ama sinoda maithi ba pikre
Jiribamgi mai pakpagi goal adu Jandarongmaina chankibani. Mari suba match ki sanakibada Bisnupur district na Thoubal district pu goal taruk sinoda maithiba pikre. Bisnupur district ki goal sing adu A Ranjita amadi Ranji Balana goal aniani chanki. Ningnai Kim amadi Premi Chiruna goal amamam chanki. Football practice ground district tarana saruk yaduna chathariba nupa machagi football match ki ahan ba sanakibada Kangpokpina Thoubal district pu goal mari sinoda maithiba pikre. Kangpokpi ki goal sing adu Lamgilna goal mari chanki atopa goal aduna Nikesna chanki. Ani suba match ki sanakibada Chandel district amadi Imphal East district goal amamam chanaduna draw chatkre. Chandel ki goal adu ti Leopard Stephen chanki. Imphal East ki goal aduna Jayanandana chanki bani. Ahum suba match ki sanakibada Ukhul district na Imphal West district pu goal ani amada maithiba pikre. Ukhul district ki goal sing adu Sangai Sho Kaising amadi Romesh Rahing na chanki. Imphal West ke matangai raba goal adu RK Robin na chanki. Mari suba match ke sanakibada Bisnupur district na Jiribambu goal taret sinoda maithiba pikre. Bisnupur district ki goal sing adu KH Sitaljit na goal mari Ananna goal ani amadi W Taibangan bana goal ama chanki. Athletic Association of Manipur na sinduna tha sigitang kuntra mathoi fauba athlete Chanipan ga yangkai na saruk yaduna kuntra umde suba state senior amadi kuntra suba state junior athletic championship ngasidagi Khumalampaki main stadium da haukre ngasi pangthokhiba chahi 13 makhagi nupa machagi 100 meter hurdle da Raugi O Amarjitna ahan batakre chahi kungi makhagi nupa macha amadi nupi machagi 400 meter hurdle da Raugi Wa Yaifaba amadi Chinkhai Leiman ahan batakre Chahi tara nipan makhagi nupa machagi 400 meter hurdle da Saigi U Robertson ahan batakre. Chahi tara mari makhagi nupa machagi shot put da KYC gi tinanaw nupi machagi da AMSCC OGL Malemngan bin ahan batakre. Event asigi chahi tara truk makhagi nupa macha amadi nupi machagi pangthokibada Raugi SH Prasanta amadi H Santena ahan batakre. 10,000 meter race ki nupi gi pangthokibada Raugi S Premilan ahan batakre. 3,000 meter gi chahi tara truk amadi tara nipan makhagi nupa machagi pangthokibada LSA gi MD Sadek amadi Raugi ke Romazin ahan batakre. Chahi tara truk makhagi nupa macha amadi nupi machagi discuss choda KYC gi W Rajkumar amadi HYC gi A Sapanan ahan batakre. Chahi tara nipan amadi chahi kungi makhagi nupa machagi discuss choda Raugi Alfred Kom amadi KYC gi L Loingambana ahan batakre. Nupa amadi nupi gi discuss choda Manipur Police Sports Club ki N Santa Maitai amadi N Sandhyara nina ahan batakre. Imphal West District Football Association sinduna YWC Malong Ground da tim tarani tuina sargyaduna chathariba 3rd Division Football League ki ngasi sanakiba ahan ba match ta DGC Mayang Langjing na BBA Mayang Imphal bu goal ani amada maithi pikre. DGC Mayang Langjing goal sing adu Y Mangdemba amadi L Heman na chanki. BBA Mayang Imphal ki amata ngairaba goal adu Tolena chanki bani. Ani suba match ki sanakibada PCC Mayai Koibina NCC Khongampat bu goal ani sinoda maithi pikre. PCC Mayai Koibigi Mai Pakpagi goal ani adu Sunil Kumar amadi Romesh na chanki. Haurima Sampubi Saijang na sinduna W Tolhal Junior High School Playground da tim kunithoi na sargyaduna chathariba first Khomdram Nilajaja Singh Memorial Lamlai Kendra Village Wise Men's Football Tournament ki ngasi sanakiba ahan ba pre-quarter final match da EUSC Telona CWC Nungoi Porabibu goal manga amada maichiba pikre. Ani suba match ki sanakibada yangang pokpina SPYC Saijang bu goal ani sinoda ahum suba match ki sanakibada ISSS Saijang na SKYC Kabui Khunjaw bu goal mari amada amadi mari suba match ki sanakibada OYS WC Oksuna SSC Sektabu goal mari ahumda maichiba pikre. Manipur University ki Midyang Makhada Birmangol College Sawongbungna sinduna college asigi playground da chatharikiba taramathoi suba Manipur University Inter College Men's and Women's Archery Tournament ngasi loisinkhre. Ngasi aroiba numit ki pangthokiba nupagi Olympic round individual da NG Mani College ki TS Langambana ahan batakre. Nupagi plus meter humphudra rigapta DM Science ki Donikas na ahan batakre. Nupagi compound ki pangthokibada Birmangol College ki N Nelson na ahan batakre. Nupagi 50 plus
50 मीटर कंपाउंड की पांगथोखिबदा ओरिएंटल कॉलेज की एम विक्रमना अहानबा ताखरे नुपागी मीटर कुंट्रा इंडियन राउंडा कमख्या पेमटोन कॉलेज की एन अर्जुनना अहानबा ताखरे नुपागी मीटर यांखैगी इंडियन राउंडा रीजनल कॉलेज की ए रोहितना अहानबा ताखरे नुपीगी मीटर कुंट्रागी इंडियन राउंडा बिरमंगोल कॉलेज की एन निर्मलाना अहानबा ताखरे नुपीगी मीटर यांखैगी इंडियन राउंडा कॉलेज असिगी पी सोनियाना अहानबा ताखरे अमदी नुपीगी ओलंपिक राउंड इंडिविजुअल दसु कॉलेज असिगी एस निर्मलाना अहानबा ताखरे ऑल जिरीबाम स्पोर्ट्स एसोसिएशन सिंधुना कालीमाई मंडप जिरीबामदा अगस्त की तांग कुंदगी चथरपा अनिसुबा ई ब्रजकिशोर मेमोरियल मिक्स कांग टूर्नामेंट मसी लोशिनख्रे लोशिनमेगी थरमदा हिलघाट जीपी की प्रधान एम बिना ऑल जिरीबाम स्पोर्ट्स एसोसिएशन की प्रेसिडेंट एम ब्रजकांता डोनर ई डमेंटीना थौरमपुसिंग ओइखी मसी अरोइबा नुमित की सानखिबदा एलईसी कांकुट टीम ए बाबूपराना एमएनसी कांकुट टीम ए निंगथेमबन बु पंजिल तरामरी तरामाथोइदा माइथिबा पिदुना चैंपियन ओइख्रे लमसांग फुटबॉल क्लब खुदैबम लंपाकना सिंधुना क्लब असि ग्राउंड टीम 15 सरुक यादना चथरिबा निपान सुबा स्टेट लेवल जूनियर ओपन फुटबॉल टूर्नामेंट की ngasi sanagada ahanba match ta KDYC खुंदीबन SNN क्वाकथेलबु गोल निपान सिनोदा माइथि पिखरे KDYC खुंदीबन की गोल सिंह अदु पौसिंगलुमना गोल अहुम चनखी गाइफुलुंग हेनरी गाइडिंगलुंग हॉलीवुड अमदी निंगथौना गोल अममम चनखी अनिसुबा मैच की सनखिबदा एनिस्का उयुमपुकना FC लमसांग टिम्बीबु गोल अहुम सिनोदा माइथि पिखरे एनिस्का उयुमपुक की माई पाकपगी गोल अहुम अदु एन बाबूना गोल अनि चनखी अतोपा गोल अदुना एस नावना चनखी हयेंग अहानबा मैचता लांगोल व्यू अमदी तौथांग यूनाइटेड सानगनी अनिसुबा मैचता बिग ब्रदर अचान बिगई अमदी MTFT लेमखोंगा सानगनी था से तांग कुंट्रा माथोइदगी नवंबर की अनि फाउबदा दार्जिलिंग दा पांगथोकदौरिबा क्लासिक केस प्राइस ईस्टर्न इंडिया बॉडी चैंपियनशिप सरुक यागदबा तोंगान तोंगान बा वेट कैटेगरी सिंगदा सरुक यागदबा सानरोइ तरा ऑफिशियल अनिगा ngasi इम्फाल थादोखरे टीम कोचना लनमोहन अमदी मैनेजर ने एल मंगलेमनी डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स कुमलंपांग सिंधुना कुमलंपाक की इंडोर स्टेडियम दा चथरिबा चही तरा त्रेत मखागी नुपा मचा अमदी नुपी मचागी इंटर स्कूल थांग तागी पांगथोखिबा चही तरा त्रेत मखागी नुपा मचागी केजी कुंट्रा मापन मखागिदा चांदेलगी के बोरिस केजी निफु मरी मखागिदा इम्फाल वेस्ट की KH नेट्रोजित केजी निफु तरेता इम्फाल वेस्ट की एम नाउबा केजी यांखै मथोय मखागी थौबालगी एम रोहित केजी यांखै मंगागी मखागी इम्फाल ईस्ट की एस लांगंबा केजी यांखै मपन मखागिदा इम्फाल ईस्ट की एम विद्यानंदा केजी हुम्फुगो हुमदोय मखागिदा थौबालगी W तोंदोनबा केजी हुम्फु हुमदोय मथकिदा इम्फाल वेस्ट की वाई मंगाल थोइना अहानबा ताखरे नुपी मचागी पांगथोखिबा केजी कुंट्रानी थोइ मखागिदा इम्फाल ईस्ट की W तांगजा खनबी केजी निफुनिथोइ मखागिदा इम्फाल ईस्ट की एस कितारानी केजी निफु निपान मखागिदा इम्फाल वेस्ट की ए इनुंगानबी केजी यांखै मंगा मखागिदा बिष्णुपुर की एम रंजिता केजी यांखै तरुक मखागिदा इम्फाल वेस्ट की ए चिंखै गानबी केजी हुम्फु मखागिदा बिष्णुपुर की एल विद्यारानी अमदी केजी हुम्फु मथकी इम्फाल ईस्ट की के सिल्वियाना अहानबा ताखरे कैसामथोंग केंद्र कांकुटना थाका कांकुट थांगमैबनबु माइथिबा पिदुना लेट वाइकोम गंभीनी लेमा मेमोरियल केंद्र वाइज लीग कम नॉकआउट कांग टूर्नामेंट की सेमीफाइनल चंखरे लाइजिंग निंगथौ अपुनबा कांकुट थांगमैबन सिंधुना कांकुट असिगी कांगसंगदा कांकुट तरा मरीन सरुक यादना चथरिबा लेट वाइकोम गंभीनी लेमा मेमोरियल केंद्र वाइज लीग कम नॉकआउट कांग टूर्नामेंट की ngasi sanakibani suba क्वार्टर फाइनल मैच ता कैसामथोंग केंद्र कांकुटना थाका कांकुट थांगमैबनबु पांजिल तरा तरुकता माइथिबा पिदुना सेमीफाइनल चंखिबनी टूर्नामेंट असिगी मथंगी अहम सुबा क्वार्टर फाइनल मथंग थागी तांग अमदा लाखा कांकुट थांगमैबन अमदी खुंद्राकपम केंद्र कांकुट का सानगनी अइंगा सागी पाउ पिजरी ICAR लमफेल पातगी फंगबा पाउगी मतुंग इना ngasi ख्वाइदगी साबा डिग्री सेल्सियस 19.3 ख्वाइदगी इंगबा डिग्री सेल्सियस 13.3 नुंगसित याउबा इसिंग मनिलगी चांग अयुक्त चादा मरीफुद्रा मरी नुंगथिलदना चादा हुंफुमंगा नोंगजुगी चांग मिलीमीटर 10.3 लोइसिलकपदा मरुइबा पाउ अमुका न पिजरी आइन की थबक मनिंग मखा तमना पांगथोकलबदी चौखटपा स्टेट अमा ओइबा ngamgani haina चीफ मिनिस्टर ओक्रम इबोबिना हाइख्रे इरोम चनु शर्मिला दिल्ली की पटियाला हाउस कोर्ट पुथोकनबा इम्फाल थादोख्रे अमदी
November ki tang kunmathoi dagi hapta kangjibungda Manipur Sangai Festival pangthoknaba sem saba haukre. ISTV na pijaba pau matang asida loijari mining tabiraba singbu amuka na khurumjari.